가면 실수하게. 음. 음. 한국 보자 너희들아. 아까 메테기에는 마루이바 ꯆꯩꯔꯥꯎꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯂꯩꯅꯀꯣ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯗꯨꯅꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯍꯔꯥꯎꯕꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯆꯩꯔꯥꯎꯕ ꯍꯥꯏꯍꯧꯗꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯒꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯋꯥꯈꯟꯗꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯡꯅ ꯌꯧꯍꯟꯅꯤꯡꯕꯗ ꯃꯆꯤꯟꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯄꯟꯗꯣꯛꯈ꯭ꯔꯦ. ꯀꯩꯅꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯅ ꯃꯄꯥꯝꯗꯩ ꯄꯤꯔꯛꯑꯦꯅꯀꯣ ꯑꯗꯨꯗꯩꯗꯤ ꯆꯩꯔꯥꯎꯕꯗꯅ ꯅꯤꯉꯣꯜꯅ ꯃꯄꯥꯝꯗ ꯊꯤꯟꯕ ꯆꯠꯂꯦꯅ ꯑꯗꯨꯅ ꯐꯤ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯅꯕꯒꯤ ꯈꯪꯗꯦ ꯑꯆꯥ ꯑꯊꯛ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯒꯤ ꯈꯪꯗꯦ ꯑꯗꯨꯅ ꯀꯩꯅꯣꯗꯣ ꯃꯥꯟꯅꯕꯗꯨꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯋꯥꯈꯜ ꯈꯜꯂꯨꯔꯕ. Very good. ꯀꯥꯡꯁꯣꯏꯗꯤ ꯌꯥꯝ ꯍꯥꯎꯔꯦꯕꯨ. ꯕꯣꯝ ꯃꯌꯥꯝꯁꯤ ꯑꯩꯅ ꯂꯣꯏ ꯄꯣꯈꯥꯏꯍꯜꯂꯦ ꯃꯥꯗꯤ ꯑꯃꯨꯛ ꯆꯥꯗꯦ. ꯄꯤꯛꯊꯟ ꯄꯨꯔꯛꯄꯅꯤ ꯂꯦꯡꯕꯗ ꯈꯔ ꯂꯣꯏ ꯆꯥꯁꯟꯈꯔꯦ. ꯑꯩ ꯈꯥꯎ ꯈꯔ ꯑꯃ ꯂꯣꯏ ꯆꯥꯒꯅꯨ. ꯌꯥꯝ ꯆꯥꯒꯅꯨ ꯑꯍꯨꯝꯒ ꯆꯥꯎ. ꯀꯥꯡꯁꯣꯏ ꯍꯥꯏꯅꯤ. ꯃꯥꯡꯖꯔꯦ. ꯁꯤꯡꯖꯨꯁꯦ ꯃꯣꯔꯣꯛ ꯁꯥꯏ. ꯁꯤꯡꯖꯨ ꯄꯥꯝꯕꯅꯦꯕꯨ ꯉꯁꯤꯗꯤ ꯇꯔꯪ ꯃꯔꯪ ꯆꯠꯂꯦ ꯃꯣꯔꯣꯛꯅ. ꯃꯥꯗꯤ ꯑꯗꯨꯝ ꯃꯣꯔꯣꯛ ꯁꯥꯁꯨ ꯄꯪꯆꯥ ꯆꯥꯏ. ꯅꯍꯥꯟ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯕꯥꯔꯣꯅꯤ ꯃꯦꯂꯥꯗ ꯑꯣꯖꯥ ꯇꯣꯜꯍꯟ ꯂꯥꯛꯑꯝꯃꯤ. ꯍꯦꯃꯟꯇꯥ ꯃꯅꯤꯄꯨꯔꯒꯤ ꯑꯣꯖꯥ ꯇꯣꯜꯍꯟ. ꯃꯅꯤꯄꯨꯔ ꯑꯣꯖꯥ ꯇꯣꯜꯍꯟ ꯂꯥꯛꯑꯝꯃꯤ. ꯂꯤꯂꯥ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ. ꯑꯩꯈꯣꯏ ꯈꯨꯟꯒꯤꯁꯨ ꯑꯗꯩꯗꯤ ꯑꯇꯩ ꯈꯨꯟ ꯃꯌꯥꯝꯗꯩ ꯂꯥꯛꯄ ꯑꯩꯈꯣই ꯏꯅꯦ ꯏꯃꯥ ꯑꯩꯈꯣই ꯃꯌꯥꯝꯁꯦ ꯌꯥꯝ ꯍꯔꯥꯎꯈ꯭ꯔꯦ. ꯑꯣꯖꯥ ꯇꯣꯜꯍꯟꯕꯨ ꯌꯥꯝ ꯊꯥꯒꯠꯈ꯭ꯔꯦ. ꯃꯤꯅ ꯁꯦꯜꯐꯤ ꯄꯪꯅꯝꯗ ꯅꯝꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯗꯅ ꯑꯣꯖꯥ ꯇꯣꯜꯍꯟꯒ. ꯃꯥꯒꯤ ꯌꯣ ꯇꯥꯕ ꯁꯃꯥꯠꯇꯣ ꯑꯗꯨꯒꯅꯤ ꯃꯌꯥꯝꯅ ꯂꯨꯞꯄꯤꯁꯦ. ꯑꯩꯈꯣꯏꯅ ꯊꯕꯛ ꯈꯔ ꯀꯟꯕ ꯆꯥꯕ ꯊꯛꯄ ꯑꯃ ꯂꯥꯡꯊꯣꯛ ꯂꯥꯡꯁꯤꯟꯗ ꯑꯣꯖꯥ ꯌꯥꯝ ꯀꯨꯏꯅ ꯐꯝꯃꯤꯟꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯍꯧꯗ꯭ꯔꯦ. ꯑꯩ ꯂꯣꯏꯖꯔꯦ. ꯄꯨꯈꯝ ꯄꯥꯏꯍꯧꯔꯦ. ꯃꯌꯥꯝ ꯑꯩ ꯄꯨꯈꯝ ꯁꯨꯃꯥꯏꯅ ꯄꯥꯏꯕꯗꯨ ꯎꯕ ꯍꯧꯖꯤꯛꯇ ꯄꯥꯏꯈꯠꯂꯨꯔꯝꯃꯤ ꯐꯥꯖꯤꯜꯍꯧꯔꯤꯃꯤ. ꯑꯣꯅꯣꯡ ꯍꯥꯎꯔꯦ. ꯌꯦꯂꯥꯡ ꯍꯥꯏꯁꯤ ꯌꯥꯝ ꯊꯤ ꯍꯥꯎꯔꯝꯃꯦ ꯑꯁꯦꯡꯕ. ꯐꯖ ꯍꯥꯎꯔꯝꯃꯦ. ꯑꯩꯗꯤ ꯈꯨꯄꯥꯝ ꯑꯃ ꯄꯥꯝꯃꯦ. ꯑꯗꯨꯒ ꯃꯥꯒꯤ ꯉꯁꯤꯒꯤ ꯁꯤꯡꯖꯨꯁꯤꯗꯤ ꯃꯣꯔꯣꯛ ꯈꯨꯁꯥꯝꯅꯤ ꯃꯣꯔꯣꯛ ꯈꯨꯁꯥꯝꯅꯤ. ꯑꯗꯨꯗꯤ ꯌꯦꯂꯥꯡ ꯀꯥꯡꯁꯣꯏꯒ ꯁꯤꯡꯖꯨꯒꯅ ꯑꯗꯨꯝ ꯇꯛꯁꯟꯈꯔꯦ. ꯀꯣꯕꯤ ꯃꯅꯥ ꯇꯥꯕꯤꯒ ꯆꯥꯍꯧꯗ꯭ꯔꯦ. ꯑꯗꯨꯗꯤ ꯀꯔꯤ ꯆꯥꯕ ꯂꯣꯏꯔꯦ. ꯂꯣꯏꯔꯦ ꯑꯩꯁꯨ. ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯥꯡꯗꯣꯛꯈ꯭ꯔꯣ ꯅꯥꯀꯟꯗ. ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯃꯌꯥꯝꯅ ꯁꯨꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ. ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟ ꯇꯧꯕꯤꯌꯨ. ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯖꯔꯦ. ꯃꯊꯪ ꯑꯃꯨꯛ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔ ꯂꯥꯛꯆꯒꯦ. ꯀꯔꯤ ꯃꯅꯨꯡꯒꯤꯅꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯌꯨꯅꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨꯅꯦ ꯍꯥꯏꯅ ꯍꯥꯏꯒꯗꯕꯗꯣ ꯃꯌꯥꯝꯅ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯃꯇꯝ ꯈꯨꯗꯤꯡꯗ ꯅꯨꯡꯁꯤꯕꯤꯌꯨ ꯑꯁꯤꯇꯅꯤ ꯍꯥꯏꯖꯒꯗꯧꯕꯗꯤ. ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ. ꯕꯥꯏ ꯕꯥꯏ. ꯍꯥꯏꯔꯣ ꯕꯥꯏ ꯕꯥꯏ ꯂꯣꯏꯁꯤꯜꯂꯒꯦ. ꯑꯩ ꯕꯥꯏ ꯄꯤꯈ꯭ꯔꯦ. ꯍꯥꯏꯔꯣ. ꯕꯥꯏ ꯕꯥꯏ.